पाव ममांग पालंब लेंगाकना इंडो म्यांमार बॉर्डर की इशू असी लुमना लौरमलबदी इरांग असी थोकलमदबा याबनी हाइना मणिपुर की केयर टेकर चीफ मिनिस्टर नोंथोंबम बिरेना फोंदोखरे मणिपुर दा प्रेसिडेंट्स रूल थमख्रबा मतुंगदा सिक्योरिटी फोर्स ना चथखिबा थीबगुंबगी थबकता मसिंग यामलबा खुसु खुलाई कया फागतपा ngamkhre Security Force na chatakiba tongan ba operation singda aina thingraba lalhulup amungi gathering mapan yaw na miyoy tara fare amadi amuba machugi tinted film sing na pa gari sing dagi tinted film sing sa gaiduna lagtokpagi drive hokre mari leina ba dukan sing na su tinted film gi role sing surrender tawna na ba khangantre ISCOM News Miang Tabiri ba khwai panama pai pinki okram na taram na okchiri pungjasi fawbagi maruiba pausing pizari Manipur da hawjik achauba issue ama oiriba illegal migrant ki issue asi mamang da palamba laingak na thaiduna thambagi mahutta tangai fadaba cheksin thorang sing lokhatam labadi hawjik thokliba irang sing asi thoklam loi haina Manipur gi caretaker chief minister oiriba nongthomba birena phongdokre Wafam asi mahakna ngasi numit yung mamatong pung tarani thoiga minute yang kay chatpa matamda mahaki official X handle da thagalakiba post amada phongdorakibani post asida nongthombam birena makhatara duna matam khara ki mamangda Manipur amadi Myanmar ga tainariba mafam singda chathakiba tongan ba drive singda sasinaba Aadhaar card sing paiba Myanmar macha kunganipan detain tawkhiba adu taraina lofam thokte hairiba thodok sing asi hena luba issue amaki mami singni Indo Pakistan amadi Indo Bangladesh border gumna Indo Myanmar border gi issue asisu mamang thakta palamba laingakna lumna lauram labadi hawjik Manipur gi demography da ohong bakaya laktuna irang thorakliba asi kanba ngamlamgadabani hairi loinana hairiba issue sing asi mamang da palamba laingakna Karigidamakta asukuina na thaiduna thamlamlibano amadi hawjik leibak asina mayoknariba awaba sing asi thodang kanana lawgadoribano haina su hanglakli Khulngak pa phaba yaroi khulngak libasi leingakna miyam kanba ngamlaktabadagi khulngak pa thoklakpani kumja lising amaga chamapan yangkhai mathoigi matungda changlakpa Burmese kuki halankho khulngak pa sing mama mayamna themlage haina moirang kampu Sajib Women Welfare Association ki Secretary NB Molana Thadorakpa Cherol Amana Fongdorakli Cherol Asina Makha Taraduna Burmese kuki singna Manipur gi lammunduna lairiba makhai khulngak pasing phaba punba amadi makhoidagi khulai fagat pa yaroi Burmese kuki mayam ama leina karamna khulngak pa tokani khulngak pasingda nongmai lakpagi maral sizinba sel khaibagi maral thangjinba amadi khulngak pasingda mingchat thiba yaba maral sizinba yaroi Chahi ani hena thabak thadok laga khul ngak lakpa si kanana thokhalibano Kwisi lakpagi haunabi pamdaba thodok kharadi masana thoklak patabani irang asi nganna loisin biram labadi pamdaba thodok sing asi thoklam loi pungni funi pan ki manungda khul ngak pa koi pha bagi thabak lepkadabani kariguma makhatana khul ngak pa pharakpa tarabadi Manipur gi mama pumba hupna ihau changsilak lagani nakal amaromda MLA minister mayamna luchingba munabada Leiba kang khong chai hanba yaroi athuba matamda miyam ge lenga hingat hanaba sindrabadi June 19 dagi hena iho ama soidana lakani matam aduda leiba asi kari oigani khanthabiyu Manipur gi mama oibi singna su khudak dagi ahum shubanupi lal amagi damakta sem sapam thoklabara haibadu khanthabiyu India na president's rule thamjilaklaga Mitai muthatnana ba mitai MLA mayambu apangba sibirambani Indiana pamagadi miyoi amada hekta chief minister ohenduna nampuda lengakpa yai adubu Indiana president rule thamlaga maitai muthatpa pambadagi maitai MLA mayamda tiki pijeraga thamaiduna thamlibani hairi
Manipurda President's Rule Thamlakraba Matungda Ngarang Security Force na Chathaki Bathi Bohumbagi Thabak Amada Kakching District ki Hianglam Nate Khong Thongzin ki Turel Mapal Dagi Masing Yamlaba Kusukulai Kaya Fagat Pangamkre Fagat Laba Kusukulai Sing Aduda Single Barrel Nongmai Ani Semdoklaba Sniper Rifle Ama Magazine ga Konana Country Made Pistol Ama 36 hand grenade manga kilogram ama romlum gadaba Angangba Machugi IED ama kilogram ani romgi oigadaba amuba machugi IED ama gram chamapan lom oigadaba amuba machugi IED ama kilogram ama romgi oigadaba amuba machugi IED ama 303 rifle gi kapayariba maru tara manga insas rifles ki maru ani 9mm pistol gi maru ani 303 rifles ki kapthokraba tokning kunga taret AK rifles ki tokning tara 16mm gi live cartridge signal taruk insas rifles ki ahangba magazine ani anti riot ta sizinaba potlam tara mathoi bawfeng handset ani drone remote controller ama loinana atai mari lenaba pochai kaya su yaure Security Forces ki tongan ba apun ba khutpu singna hauki ba pungkun mari asida tongan ba mafam singdagi lona thingkraba lalhulup ahum dagi mioi mapan amadi pambaina luching ba UNLF ki mioi ama fagat pangam khre hairi Manipur Police Control Room dagi thado rakhiba cherol singi matung inna ngarang haingang Police Station ki manung chen laiba tariat suba Manipur Rifles na lairiba khabai soigi auto parking dagi lona thingkraba lalhulup KCP People's War Group ki mioi mari fagat pangam khi makhoi adudi langpok lakpam sanathoi maitai atopa ming kauba chahi kungo humdoi sanabam Amit Kumar Singh chahi nifu Seram Prem Singh atopa ming Bem Singh chahi nifu mapan amadi MD Ithem chahi yangkai mangani hairiba mioi mari asi miyam dagi senkhai thumkhai tawbada chenaba mioi singni makhoi dagi two wheeler ama mobile phone ahum amadi wallet ani fangle hairi Amaromda Thobal District ki Hairok Police Station ki Hairok Part 2 ki Hairok Chingdom Poktagi lona thingkraba lalhulup KCP Noyon gi mioi mari amasu fagat pangamkhi faraba mioi mari adudi Laikhuram Sanatomba Singh atopa ming mani chahi kungani thoi Laurembam Suraj Singh atopa ming Lamjing ba chahi kunga taruk Thokchom thoi thoi ngan ba maitai atopa ming naucha chahi kungani thoi amadi Haikruzam ngongo atopa ming Tondomba chahi kuntra marini hairiba mioi mari asisu Thobal district ki tongan ba mafam singdagi miyam dagi sankhai thumkhai tawbada chenabani hairi makhoi dagi sim card yawba mobile phone taret sling bag ama amadi four wheeler amasu fagatle hairi nakal amaromda tha sigi tara humdoida lona thingkraba lalhulup singi apunba G5 te yawba pripaki mioi ama police na Haingang Police Station na konba luwang sangbamgi Liberal College ki gate manak tagi fare hairi faraba mioi adudi Moirangthem Alexander Singh atopa ming sat pakawi mahak Imphal Dimapur lambida cheliba pochai puba gari sing dagi sel khaibada chenaba mioi ni mioi asidagi two wheeler ama amadi mobile phone ama fangle Amaromdana ngarang police na Imphal East District ki Lamlai Police Station na koliba nungoi awang laikai tera makhongdagi senkhai thumkhai tawba amadi khusukulai puthok pusin tawba pambaina luchingba UNLF ki mioi ama fagat pangamkhi fagalaba mioi adudi Okram Aboi Maitai kawi masagi chahi kuntratare sure mangondagi .32 gi pistol amaga kapayariba maru ahumga mobile phone amaga fangle hairi Manipur gi lambi singda thaunariba makhong mari panba gari singi mingsel singda napliba amuba natraga amamba machugi tinted film sing asibu yoliba sing amadi hairiba tinted film sing asi naptuna gari thauriba mioi singi mathakta Manipur police na thabak lokhatpa haukre Motor Vehicle Act ki makhada Supreme Court na pikiba yathang amagi matung inna Imphal East District ki mafam singda hauzik faubada tinted film sing naptuna thaurakhiba gari chamri rom hena hairiba tinted film sing asi sagaiduna lokthokre hairiba amuba machugi tinted film sing asi yoliba dukan mapu singna manak nakpa police station singda tinted film gi role sing surrender taunabasu police ki maikaidagi khanghalakli Assam Rifles Samadi Customs Department ki apunba kangbu amana Mizoram ki Champhai district ta thiba humbagi thabak chathabada lupa lakun go humdoi henbagi senfam oigadaba Myanmar dagi pusalapa gold flag churup sing fagatle hairi
ITC na puthokpa Gold Flag hairiba churuk brand asi India ki oina khwaidagi maming leiba churuk brand sing ki manungda amani consumer singna yamna demand leiba brand ama oibana yumthangnariba leibak singna hairiba churuk makhal asi aina yadaba maongda ahongba mamalda puthoktuna India ki tongan ba mafam singda lona thajin bagi thabak chathari hairiba thawong asina India ki senmit londa chauna manghan bata natana naha ahal kayagi haksel sokhanduna khunai asibu maning halanaba machak amasu oiri Manipurda President rule thamlakliba asi tangai fadaba khongthang amani adum oinamak nongthombam birena Chief Minister from Thadokiba amadi PR thamlakpa asina Kuki zo miyam gi separate administration ki demand di ahongba leiroi haina Kuki inpi Manipurna thadorakpa cherol amana khangalakli cherol asina makha taraduna nongthombam birena lengak lingai matamda Kuki zo gi miyoi kaya gi punsi pikhamna khiba amadi miyoi lising kaya amana lanjena khiba asina Kuki zo miyamda amuk hanjinba ngamlaroidaba awaba ama langsinbaga chap manare maram sing asina Kuki zogi hanadagi leizaraklaba lam sing kanjananaba haiduna khulngakchariba village volunteer singi matangda wayan bada pumnamak asi khangna center na thabak paikhatpiu loinana Kuki zo singi mathakta landabada sizinariba arambai tengolda Sinakibani haiba lainga ki khusu khulai lising manga amadi nongmai maru lak taruk lomgi matangda su center na achumba wayal tawbiyu hairi Naga Furup Singi Yamna Maru Oiba Kumhayama Oiriba Luingaini na lakpada Manipur gi caretaker Chief Minister Nongthombam Birena Lamdamasiki Miyamda Yaifa Pausel Pirakli Nongthombam Birena Mahaki ex handle da Thagalakiba Pausel Asida Kumai Asina lakpada Lamdamasiki Yellow Furup Singda Anoba Thona Lingzel Haptuna Nungsi Chanaba Tangdulaitaba Amadi Chaukhatpa Lamdam Ama Semba Ngamba Oirasanu Hairi Ngasidagi hauraga CBSE na lauba class 10 amadi 12 exam gi exam center singi meter chamagi radius ta makhal amatagi khusu khulai amadi khulai oina sizinaba yaba potlam sing pudana chatpa miyoi amadi gari singi mathakta athing batham khre Lagliba April ki tang mari fauba chathagadaba exam asida kanagumba miyoi kharana pamdaba thongdok sing thoglakpa yabagi chingnaba leibadagi BNSS 2023 gi section 163 gi makhada hairiba athingba si thambani haina Bisnupur gi district magistrate Laurembam Bikramna thoglakiba notification amada khangalakli Athingba asigi manung channa Jawahar Navodaya Vidyalaya Bisnupur yaungna district asigi exam center pumnamakta hairiba athingba asi leigani hairi Senior citizen singi yaifananaba maru oina haksel gi lamgi matangda Leptana Chatharakpa Thauramgi Manung Channa Ngasi Sagolpan Assembly Constituency ki MLA RK Imogi Mityeng Makhada Assembly Constituency Asina Konba Mafam Singda Lairiba Ahal Oiraba Miyoi Singi Pradhan Mantri Jan Arogya Yojana PMJAY da Mingchanbeki Drive ama Chathakre Sagolban Constituency Progressive na Mapung Oiba Thaudang Lauduna Pangthokiba Thauram aduda Masagi Chai Humbudra amadi Humbudra Helaba Senior Citizen Punna Chamaga Kunlom Mingchanki Ayushman Bharat ki makhada puthokiba PMJAY scheme asina beneficiary oiriba miyoi amadi mahaki imungda chahi amada lupa lakh mangagi hospital expenses sing cover tauri Thauramga mari lainana MLA RK Imona Fongdokhibada ahal oiraba singi hakselga mari lainana angamba mateng pangba haiba asi ngasigi khunai asida yamna maru oiba thaudang amani maram aduna eligible oiba Senior citizen singna hairiba scheme asida mingchan biduna masigi kanaba lopiyu haina appeal taurakli Manipur Basketball Association asinduna Brahmapur Nahabam Basketball Court ta chatharakiba kungamari shuba Senior State Basketball Championship ki final match ngarang sanakibada CDC Sagolpanna ESU Wangkhaibu Basket Marfunipan Marfuni thoida maithiba piramduna winner oikre Championship loisenbagi thauramda Manipur Central Jail gi Superintendent of Jail Sak Bradika amadi Manipur Basketball Association gi Vice President NG Tomchana athoiba mithunglen oiduna winner amadi runners up tarakhraba team da mana khusinaduna pukning thawatki loisilakpada maruiba pau amukhana thamjari
Mamangda palamba leingakna Indo-Myanmar border gi issue asi lumna lauram labadi irang asi thoklam daba yabani haina Manipur gi caretaker chief minister Nongthomba Birena phongdokre. Manipur da president rule thamlakraba matungda security force na chatharakiba thiba humbagi thabakta masing yamlaba khusu khulai kaya fagat pangamkre. Security force na chathakiba tongan ba operation singda aina thinkraba lalhulup ahumgi kadri mapan jauna miyoi tara fare. Amadi amuba machugi tinted film sing napa gari sing dagi tinted film sing segai duna loktokpagi drive hokre mari lainaba dukan sing nasu tinted film gi role sing surrender taunana ba khangantre. ISCOM news santok jaba Manipuri pau pungjasi fau bagi oinadi matang swai saloisinjare makhataba pau singidamak ISCOM news produmak bityeng taduna lebiyo.